Minister Modi ji ne pirakreba ada hadak votana NRC sanaba yaroi haibadu da vote pithokreba khoi na kana na bu hanbirei ba thanu hong separate administration hai yauri watuna political and administrative solution settlement hai bani na ta separate administration hai na teva it could be any other form which should be agreeable to the people of the state hai na hai dibo what bu phairing turing halli khang bata ba duni khang ise maramdi Bharat Sarkar ki intention da Manipur inchi ma khai bi wafam leite inchi imang da tale rabane ba Manipur 𝗕𝗶𝗺𝗂 na university ama bawo kanbanga maktraga di laipak siam thin so ne ba ko group ABC ne yarga su yaroi do wadu separate administration na tho eta hanjalli aduga hata piga doramni na haire ba hujikti ITL must work under the condition of manifesto of the Congress means they must accept that any resolution of the crisis must be satisfactory to all the people of the state. That means including Maitais, including Pangals and others communities. So they have accepted by supplying that memorandum to the Congress party saying that Congress ki the yaw manifesto the terms are terms that is satisfactory to all the people of the state hyven ever ko adu accept only we welcome we will to adu haida na kana na bu hanbirei ba thanu hong separate administration hai yauri watuna political and administrative solution settlement hai bani na ta separate administration hai na teva it could be any other form which should be agreeable to the people of the state hai na hai dibo what bu phairing turing halli DM college ana leiram ba Manipur gi ahan ba college 1946 ta hogi base university olak pase Fajana semgat pagi mahuta lo ina sabana san thugaire university autonomy gi mahan batana tuna isa mayam sigi life ki career su loi sabat tawre imang da tale rabane ba Manipur 𝗕𝗶𝗺𝗂 na university ama bawo kanbanga maktraga di laipak siam thin so ne ba ko Armed Forces Special Power ngasagi ubada kapada hatpada case like tebdo ngasi Bharatiya Janata Party ne lok thori governance is sumai to godabni Honorable Prime Minister Modi ji na praja warani tangai phadan ba jaga khara da border state in thamsu maximum lok thoina police station punak ayam badagi maximum dagi lok thokris akoi na hairu bunate maya ma mamang dagi tawru kitu khange Mr. Modi ji ne pirakreba ada hadak votana NRC sanaba yaroi haibadu da vote pithokreba khoi khang bata ba duni khang ise maramdi Bharat Sarkar ki intention da Manipur inchi ma khai bi wafam leite inchi Honorable Prime Minister na Parliament da ahum na ngangi bdo swai da ngangdi hebadu na ngaman laga sathi ba koi ai am ngai de sem Honorable Prime Minister na Parliament da ahan bagi August ki tarik tara da yam phajana mangang he ai mon lo clip le adagi second da Lal Killa da Independence Day ki numita especially Manipur ki damda ngang he adu punam waktu ngangi de no ngamma chakraga bhosi humma chakhi mina dakse ai sathi na pen da bwane se aduna social media sana ba karanda ba je kar phara se na ba jikhe ba social media adane ba moi sanaris aduna aseng ba da word di phaba aran ba da santu ko yam sakre ba kari daudoi no huji haire masano paili tamina ai di sena jab chat bani paile roi maram di thabak tawgada bu de khoi loi tok thokre Manipur gi issue da tawdaba kari lai rigi am ta haina sine ai khoi gi government sibu ai thagat panate Honorable Prime Minister Modi ji bu thagat panate ai khoi gi government na Manipur gi oiba core issue da tawdaba ama khada hairo na si only one point iraicha ngasi gi lengak te yaubiri ba lengak loi biri ba isil na ngaktani na khoi gi sunaram damni ai khoi khaktana pokpunate ai khoi na suna khoi dagi hena lepak nungsi hai su haijeroi somna su hena khoi dagi hena lepak si nungsiram mo yai adubu nungsi hai bado thabak to utpa oina Manipur kanna bo hona biri hai adu toiriba tariba dagi lan bangam driba sig 1993 ga compare tokselagi ase yamna onna taina ga jani Manipur gi police station na matam do karam jaga da changi akhoi gi CW member ga khangam ga si kangpok bi da negotiation tau chatlini ngasi gi sumaina mi changba yada bo khota ba transfer da ga tau ponte ba natra
adagi matamdugi irang dudi arm group na maru in tawbani ngasidi people gi civilian mafau yaw kan sigi yam thing khenai haibasi khangdavida state ama leitabaga samana le matam state leine operate tawrine ba kainga kuki marakta dum chatle ba ko adugai khang masamuk nagane ko hairone khoi kabuini dana negotiation tok chatli ni kaino da kangpok pida adu kana na ngasi ai hujik sapang ami brabase adu natab sukan khande bi nga ki asoy ju kupsan na one of the miyam da lan na sandoi ba mayam sa irei cha punamak akhoi miyam su gyan ta se akhoi wakhan ta minase aduga ngasi lenga pai biram so ai khut non ja haijai sini cheli ba I akhoi amatani leipak se nakhoi gi narei chang aktani akhoi su nakhoi na power pai bi hujik tawbani oida pa da se ngang bi ganu aduga DM college ki tawri ba se thu na mukta chumthok piu natraga di miyam amana haurak pa matamda sum kupsalak pa aran ba mayam sina nongma pokhai rak pa dana akhoi gi da yamna afaba oiroi haibase ai haijage